ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯡ 1:54 ꯆꯠꯄ ꯃꯇꯝꯗ ꯏꯝꯐꯥꯜꯗ ꯌꯨꯍꯥ ꯍꯥꯕ ꯑꯃ ꯊꯣꯛꯈꯤ ꯑꯦꯐꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯡꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅꯦ ꯏꯟꯗꯤꯌꯥꯅꯦ ꯃ꯭ꯌꯥꯟꯃꯥꯔꯅꯦ ꯏꯄꯤꯁꯦꯟꯇꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯗꯒꯤ 10 ꯀꯤꯂꯣꯃꯤꯇꯔ ꯆꯠꯂꯒ ꯇꯥꯏ ꯍꯥꯏ ꯑꯗꯨꯒ ꯗꯦꯞꯅ 46 ꯀꯤꯂꯣꯃꯤꯇꯔ ꯗꯦꯞꯇ 5.2 ꯃꯦꯒꯅꯤꯆꯨꯠꯇ ꯍꯥꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯊꯀ꯭ꯋꯦꯛꯅꯤ ꯃꯗ ꯊꯣꯛꯈꯤꯕꯀꯣ ꯃꯅꯤꯄꯨꯔꯁꯤ ꯁꯥꯏꯁꯃꯤꯛ ꯖꯣꯟ 5ꯀꯤ ꯃꯅꯨꯡꯗ ꯆꯟꯕ ꯌꯥꯝꯅ ꯔꯦꯗ ꯖꯣꯟ ꯑꯣꯏꯕ ꯖꯒꯥ ꯑꯃꯅꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯊꯣꯛꯂꯛꯄ ꯍꯣꯡꯕ ꯖꯨꯍꯥ ꯍꯥꯕꯒꯤꯁꯤꯗꯤ ꯃꯌꯥꯝꯅ ꯕꯤꯒ꯭ꯌꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯉꯔꯥꯡ ꯍꯥꯈꯤꯕꯗꯨꯒꯤ ꯐꯣꯟ ꯑꯣꯏꯅ ꯑꯩ ꯈꯤꯇꯪ ꯁꯝꯂꯞꯅ ꯊꯝꯖꯒꯦ ꯉꯔꯥꯡ ꯍꯥꯈꯤꯕꯗꯨꯒꯤ ꯐꯣꯟꯁꯤꯗꯤ ꯀꯩꯗꯧꯏ ꯃꯍꯩ ꯃꯔꯣꯡ ꯃꯥꯡꯕ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯞꯅꯆꯤꯡꯕ ꯊꯥꯖꯕ ꯈꯣꯠꯆꯕ ꯃꯌꯥꯝꯁꯤ ꯃꯥꯡꯕ ꯑꯣꯏꯌꯦ ꯑꯅꯥ ꯑꯌꯦꯛꯁꯤ ꯈꯤꯇꯪ ꯌꯥꯝꯅꯤ ꯑꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯁꯨ ꯌꯧꯔꯛꯑꯦꯅ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯃꯁꯤ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯒꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛꯈꯤꯇꯪ ꯀꯟꯅꯤ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯠ ꯁꯇ꯭ꯔꯣꯛꯁꯦ ꯌꯥꯝ ꯇꯧꯏ ꯄꯣꯠꯁꯤꯡꯁꯤ ꯌꯥꯝ ꯀꯪꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯩꯅꯆꯤꯡꯕꯁꯤꯡꯁꯤ ꯈꯤꯇꯪ ꯀꯟꯕ ꯌꯥꯏ ꯁꯥ ꯂꯥꯟ ꯊꯣꯛꯄ ꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ 2-3ꯁꯤ ꯑꯩꯈꯣꯏ ꯊꯣꯛꯇꯅꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯇꯧꯕꯇꯕꯨ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯒꯗꯕ ꯑꯣꯏ ꯀꯩꯅꯣ ꯍꯥꯏꯗ ꯖꯨꯟꯒꯤ ꯗꯦꯠ 2ꯗ ꯑꯩ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯖꯨꯟꯒꯤ ꯗꯦꯠ 2ꯗ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯑꯣꯗ ꯆꯪꯉꯛꯀꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯤ ꯁꯤꯡꯍ ꯔꯥꯁꯤꯅꯤ ꯃꯁꯤꯗ ꯏꯔꯥꯡ ꯑꯃ ꯊꯣꯛꯄ ꯌꯥꯏꯑꯅ ꯑꯩꯅ ꯃꯃꯥꯡꯒꯤ ꯑꯥꯔꯊꯀ꯭ꯋꯦꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯗꯁꯨ ꯑꯗꯨꯝ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯈꯤꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤ ꯐꯨꯝꯃꯒ ꯂꯩꯕ ꯉꯝꯃꯛꯇꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯗꯣꯔꯛꯄ ꯑꯗꯨ ꯑꯣꯏꯍꯜꯂꯤ ꯑꯗꯨꯅ ꯁꯥ ꯂꯥꯟꯇꯪ ꯊꯣꯛꯄ ꯄꯤ ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯑꯇꯣꯟꯕ ꯖꯥꯇꯤ ꯃꯔꯤ ꯁꯣꯛꯑꯦꯗꯅ ꯍꯥꯏ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯔꯣ ꯔꯤꯃꯦꯗꯤꯁꯅꯆꯤꯡꯕ ꯈꯤꯇꯪ ꯇꯧꯕꯤꯔꯣ ꯑꯗꯒꯤ ꯄ꯭ꯔꯖꯥꯒ ꯑꯉꯝꯕꯒ ꯂꯥꯟ ꯇꯧꯅꯕ ꯃꯁꯤ ꯄꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣ ꯐꯣꯟꯗꯤ ꯂꯥꯟ ꯇꯧꯅꯕꯗꯨꯗ ꯄ꯭ꯔꯖꯥ ꯗꯟꯗꯤ ꯐꯪꯉꯣꯏꯕ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯉꯝꯕ ꯃꯔꯤ ꯁꯣꯛꯏ ꯄ꯭ꯔꯖꯥ ꯗꯟꯗꯤ ꯐꯪꯉꯣꯏꯕ ꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯅꯤ ꯑꯗꯨꯒ ꯅꯣꯡ ꯀꯥꯡꯕ ꯆꯥꯛ ꯇꯥꯡꯕ ꯍꯥꯏꯗꯣ ꯃꯗꯨ ꯊꯣꯛꯀꯜꯂꯦꯗ ꯑꯉꯝꯕꯁꯤꯡꯅ ꯌꯥꯝ ꯁꯥꯎꯕ ꯄꯤ ꯄ꯭ꯔꯖꯥꯗ ꯑꯉꯝꯕꯅ ꯁꯥꯎꯕꯀꯣ ꯃꯁꯤ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯗ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯄꯥꯜꯂꯤꯕꯅꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯥꯏꯁꯤ ꯄꯤ ꯑꯗꯨꯒꯤ ꯃꯁꯤꯒꯤ ꯔꯤꯃꯦꯗꯤꯁ ꯑꯣꯏꯅ 15 ꯗꯦꯖꯗꯤ ꯑꯁꯄꯤꯁꯤꯌꯁ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄꯁꯤꯡꯁꯦ ꯃꯁꯤ ꯄꯥꯡꯗꯕꯗꯤ ꯄꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯇꯝ ꯂꯦꯞꯁꯟꯈ꯭ꯔꯕ ꯏꯉꯥꯅꯆꯤꯡꯕꯁꯤꯡꯁꯤꯗ ꯂꯨꯍꯣꯡꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯌꯩꯊꯣꯛꯑꯣꯏꯗꯅ ꯔꯤꯀꯃꯦꯟ ꯇꯧꯕꯗꯤ ꯅꯠꯇꯦ ꯂꯨꯍꯣꯡꯕꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯔꯒꯗꯤ ꯔꯤꯃꯦꯗꯤꯁ ꯈꯤꯇꯪ ꯇꯧꯊꯣꯛꯄꯤꯌꯨ ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯤꯁꯀꯦꯔꯦꯖ ꯑꯣꯏꯕ ꯌꯥꯝ ꯈꯔ ꯄꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯇꯨ ꯁ꯭ꯇ꯭ꯔꯣꯇꯥ ꯁꯥꯕꯤꯇ꯭ꯔꯤ ꯃꯟꯇ꯭ꯔꯅꯆꯤꯡꯕ ꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯇꯥꯊꯣꯛꯑꯒ ꯁꯥꯟꯇꯤ ꯑꯃ ꯇꯧꯊꯣꯛꯄ ꯀꯥꯟꯅꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯒꯗꯕ ꯕ꯭ꯔꯥꯏꯗ ꯑꯦꯟ ꯒ꯭ꯔꯨꯝꯁꯤꯡꯁꯦ ꯃꯁꯤꯗꯤ ꯈꯨꯗꯣꯡ ꯆꯥꯔꯒꯗꯤ ꯃꯁꯤ ꯀꯩꯗꯧꯒꯦꯗꯅ ꯍꯥꯏꯕꯗ ꯄ꯭ꯔꯤꯇꯨ ꯁ꯭ꯇ꯭ꯔꯣꯇꯅꯦ ꯁꯥꯕꯤꯇ꯭ꯔꯤ ꯃꯟꯇ꯭ꯔꯅꯦ ꯑꯗꯨꯒ ꯂꯛꯁꯃꯤ ꯅꯥꯔꯥꯌꯟ ꯄꯨꯖꯥ ꯑꯃ ꯇꯧꯊꯣꯛꯑꯒ ꯁ꯭ꯇ꯭ꯔꯣꯇ ꯑꯅꯤꯁꯤ ꯇꯥꯔꯒ ꯍꯅꯨꯃꯥꯟ ꯆꯥꯂꯤꯁꯥꯒ ꯂꯣꯏꯅꯅ ꯇꯥꯔꯕ ꯑꯗꯨꯒ ꯁꯥꯟꯇꯤ ꯑꯃꯇꯪ ꯇꯧꯊꯣꯛꯑꯒꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯂꯥꯛꯏꯕ ꯄꯨꯟꯁꯤꯗꯨꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯅꯧꯕ ꯁꯪꯒꯥ ꯍꯧꯗꯕ ꯌꯨꯝ ꯂꯩꯕꯩꯗꯣ ꯑꯗꯨꯒꯤꯁꯨ ꯔꯤꯃꯦꯗꯤꯁ ꯈꯤꯇꯪꯗꯤ ꯂꯩ ꯑꯗ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯖꯇ꯭ꯔꯥ ꯍꯨꯟꯈꯤꯕꯒꯤ ꯃꯤ ꯃꯃꯤꯡꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯒꯤꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥ ꯃꯆꯥ ꯑꯃꯇꯪ ꯇꯧꯊꯣꯛꯍꯧꯕ ꯐꯩ ꯀꯣ ꯁꯨꯃꯥꯏꯅ ꯅꯤꯛꯈꯤꯕꯁꯤꯒꯤ
साइंटिफिकली प्रूफ लेते एस्ट्रोलॉजिकल फैक्ट्सना साइंसना मसीगी प्रिवेंशन लौदोंनेदी लेते अदुबु अखोइगी हिंदूसिंगना थाजबगी मतुंगिना एस्ट्रोलॉजी हैबदुगुंबा विज्ञान सिगी मतुंगिना पीबा रेमेडीसनी अदुना नौना लोंगदबा ब्राइड एंड ग्रूम्स लक्ष्मी नारायण शांति पृथु स्त्रोता सावित्री मंत्र हनुमान चालीसा मसी तारगा शांति तौथोपा नंगी नौना लाकपदुगुंबा पुंसीदुदा कानबा फंगनेना खाली अयप्पा पनबा हयेंग खन्ना चैनबा थोलक्पा मोद मानरक्तबा असिना सिंबा कयादगी ngaktokpigani kaigumba lohonggadabadi अखोई डेट 2 दगिदी मयाम अमा हौरे याम चिनबसी ngai taret ni panba adu mamangda hongbasu yam yawngani adagi mari 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 hongdarakadaba mayam punamaksa karigumba adomna ningba pamba leragadi संडे नमिता अखोई डेट 1 से जन डेट 1 से दा दागी दमक्ता पामगदी हाइबा पूजा से आई तौगेनसु खाली कनागुंबी सिंगना काइगुंबा पांथोकनिंगबा लेरगदी हौजिकी नमिसिदा आई फोन नंबर तुदा व्हाट्सएप नंबर दो मदाइदा मेसेज थाजन बेरमो अदुगा मदुगी दो आई कॉल बैक न सिंगबा तौजरक्के सिनी अखोइगी रेमेडीज ngarangi thokiba earthquake sigi achau sangdi mari di phajana so ekwa achau sang sing so akhang hai tana biro isa isa ga hana mari lenaba singa munna tana reraga hariba remedies se tokthokpi ho asi haraga video si matang sida losen jage ada ayat papan ba piba mayam punamak to loinamak ayat pa idudi ꯂꯩꯇꯕꯗꯤ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯑꯣꯏꯗꯅ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯐꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ